Hello guys, welcome back. Ngasigi Nikki phone tawge. Ma'am subscriber viewers, ma'am na request tawne Nikki ko sana bio. Aduga kari sum leina. Ko isa video yenge na habu muna. Adugi video ngasi apera kita bune. Adu Nikki je kanone. Hoi sum lenga ai do ko de di sai amma mukti hale. Ai mana go suti ne. Ai mana go de halam do din wal. Ado video ja pa ge. Yemi ne shime. Wanna live a life. Hello. Hello. Nikki oidora. Oh, mane. Wari ngatang sabe agada. Hairo. Sum kano sum ne ko. Hairo. Ai ga ngi suti na wai tare. Oh. Ai ni ga dai number. Ni phone to ko ne ba. Ki minute amuk sum wai sara yani na. Hoi, hairo. Kano rega nu kai thonai no. Koi ga se moi gi ne legan gi mama do. Aina adugi manau pa gi macha oiba. Ichina oido ne aduri ko. Hoi. Adudi rega ga ko suti na mi kumane. Tahi ja ang su ga. Ai se 23 su do re. 23 su do re. Adudi ya han no ti ne ko de. Nate adune gane. Ado andaksu lockdown su lai ni na ka to ye na hangi taun. Adum kem to de ma haidi chat ta su ya dram ni na khara cha ni khara tum ni tv la yeng an to lai re. Ti noi khala ni. Adme. Kano je chajing dai ma le ko. Mane. Ai chajing da yam la me ba sim u gi bai tai no mai na. Andak table yum pan bai do. Moi adai nang na ji hoi ka tu. Adum nang na de khara. Adu ji dum line je ma na me do ta to dei nu ai ni de. Adak che kano ji kano project se yu gu da bai ta le. Ado gap che kamai to ge do do atang. Pero ne ai se hantak se u de hai se tai na te ba film moi na shooting sum tau lai ba haidi sai nung album gum ba se kaya tau da ba adugi ne ba haidi film gi oina sum tawar lai ba du da sai nam da bani na sai du di no ne ni numi hum ni mari ni to le ga dum thadok pa yai da na ko phalau na maga ado film gi di jahi ama ni dum changna bani na film gi oina dum tau lai ba ina adugi ne da ado hojik je project kya lai ri ga habdi sum tathari bai tare Hujik nammi ba. Hojik project se tarit daina lai. Jadi amuk to pula phone do di nai do ri ne. Amuk to pula di bo hoi mati torok tok di male haidi amana number lo sala ko yaure takai sala ko yaure haudangai ri ba su yauri. Pura loi gi su yauri adumaina lai bani na timing di amta di mana hoi thangna na budi loi tholok tok di male. Al mamming da habiu ne. Lam mamming gai to. Maming se houses se I deploy in Jangre ko. ID San give us your but in the Matang Tangan is the Ninjang Bakradum Harakeba. I don't know, tag. Kangelo Mondrang and Ama. Kaji Makugi Mang Hapugi Mondrang. Oh, Hapugi Mondrang. And the game Karikarino, a car in Maming Dubo. Amana kari tangoy na ma adagi wangma da adu di tare maming tare adu adagi lesembi lesembi tare anau bane yam kana namba hogri adu tadri ba ado kano kana pa doino ma kano gi da kano gi ma ke ba hapu gi kano haida Hapugi mondrang se silai baga. Da silai baga. Aduga wangma da nam yamung kai kuga. Adagi la kari ama tangoi duna dago kulga mu. Yamung kai kudo da film ko ma ba. Au kumme hanta kara kumba hore mu.
ꯑꯩ ꯁꯨꯝ ꯎꯈꯤꯗꯕ ꯑꯃ ꯂꯦꯞꯄꯝꯃꯦ ꯃꯔꯛ ꯑꯃ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯂꯦꯛꯁꯟ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯕꯗꯨꯒꯤ ꯃꯥ ꯂꯦꯞꯄꯝꯃꯦꯕ ꯌꯥꯝ ꯀꯨꯏꯅ ꯍꯣꯏ ꯑꯗꯨꯅꯦ ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯅ ꯍꯣꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯃꯥꯏ ꯐꯦꯟ ꯀꯩꯀꯥ ꯑꯗꯒꯤ ꯁꯨꯝ ꯂꯩꯗꯅ ꯄꯕ꯭ꯂꯤꯛ ꯀꯩꯀꯥꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯎꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯈꯥ ꯑꯃꯨꯛ ꯍꯧꯔꯕ ꯑꯃꯨꯛ ꯅꯝꯕꯁꯨ ꯑꯦꯜꯕꯝꯗꯩ ꯍꯧꯔꯛꯄ ꯐꯤꯂꯝꯗꯩ ꯍꯧꯔꯛꯄ ꯑꯩꯗꯤ ꯐꯤꯂꯝꯗꯒꯤ ꯍꯧꯔꯛꯑꯦ ꯑꯦꯜꯕꯝꯗꯤ ꯀꯣꯟꯅ ꯆꯍꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯗꯤ ꯑꯦꯜꯕꯝ ꯀꯩꯀꯥ ꯄꯥꯏꯔꯛꯄꯗꯤ ꯑꯗꯣ ꯑꯍꯥꯟꯕ ꯐꯤꯂꯝꯗꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯂꯤꯗ ꯔꯣꯜ ꯑꯣꯏꯅ ꯂꯧꯔꯛꯄꯁꯦ ꯀꯩꯅꯣꯗ ꯇꯁ ꯀꯝꯗꯧꯔꯤꯅ ꯁꯤꯃꯥ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯗꯨꯗꯩꯗ ꯑꯣꯏꯕ ꯇꯁ ꯀꯝꯗꯧꯔꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯃ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥꯡꯖꯧ ꯐꯥꯏ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯨꯗ ꯑꯗꯣ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯔꯕꯗꯣ ꯀꯥꯏꯗꯩ ꯇꯝꯃꯛꯏꯅꯣ ꯑꯩꯁꯦ ꯇꯝꯃꯛꯇꯦꯗ ꯀꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯤꯔꯦꯛꯇꯔ ꯀꯩꯀꯥꯗꯣ ꯃꯣꯏ ꯇꯧꯔꯒ ꯏꯁꯄꯣꯠ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯣꯅ ꯍꯥꯏꯐꯦꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯇꯥꯟꯅꯔꯒ ꯇꯧꯔꯛꯑꯦ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯍꯤꯟꯖꯥꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯨꯅꯦ ꯍꯥꯎꯕꯨ ꯍꯥꯎꯔꯗꯤ ꯏ ꯊꯣꯛꯄꯗ ꯏ ꯊꯣꯛꯄꯗ ꯑꯩꯅ ꯄꯥꯝꯕꯁꯦ ꯀꯩꯅꯣꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯉꯥꯅꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯆꯥꯕꯁꯦ ꯑꯃꯨꯛ ꯂꯦꯞꯄ ꯉꯥꯅꯨ ꯆꯥꯕꯁꯦ ꯗꯥꯎ ꯌꯥꯗꯦ ꯀꯥꯏ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯄꯣꯠꯇꯦꯗ ꯃꯌꯥꯝ ꯁꯨꯝ ꯍꯥꯏ ꯄꯣꯠꯅꯤ ꯌꯥꯏ ꯇꯁ ꯀꯝꯗꯧꯕꯗ ꯏꯌꯥꯝꯕ ꯇꯂꯥꯏꯅ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯂꯝꯌꯥꯏꯗ ꯉꯥꯏꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯔꯝꯃꯣ ꯅꯨꯡꯁꯤꯗ ꯍꯥꯏꯔꯝꯃꯣ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗꯣ ꯑꯁꯦꯡꯕ ꯊꯣꯛꯑꯦꯅ ꯈꯜꯂꯁꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯁꯦꯝ ꯀꯦꯁꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯆꯦꯟꯐꯝꯁꯨ ꯂꯩꯔꯔꯣꯏꯗꯕꯅꯤꯅ ꯊꯥꯡ ꯄꯥꯏꯁꯜꯂ ꯂꯩꯔꯒꯗꯤ ꯐꯔꯛ ꯇꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯕꯅꯦꯕ ꯑꯗꯨꯝ ꯍꯥꯏꯗꯣꯔꯕꯅꯦꯕ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯅꯗꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯅ ꯑꯗꯣ ꯅꯥꯟꯊꯣꯛꯄꯗꯣ ꯀꯩꯒꯨꯝꯕ ꯅꯪ ꯍꯧꯖꯤꯛ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯁꯤꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯔ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯊꯣꯛꯑꯀꯥꯟꯗ ꯈꯪꯉꯅꯤ ꯍꯥꯏꯗꯤ ꯉꯥꯛꯇꯪꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃ ꯍꯥꯏꯅꯤ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯑꯒꯗꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯇꯝ ꯊꯣꯛꯑꯀꯥꯟꯗ ꯑꯣꯏꯅ ꯈꯪꯉꯅꯤ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯕ ꯐꯤꯂꯝ ꯀꯨꯝꯃꯛꯄꯁꯦ ꯀꯨꯝꯃꯛꯄꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯈꯤꯕ ꯃꯇꯥꯡꯒ ꯌꯥꯎꯕ꯭ꯔꯕ ꯅꯨꯡꯁꯤꯈꯤꯕ ꯃꯇꯥꯡ ꯍꯥꯏꯕꯗꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕꯒꯨꯝꯕ ꯑꯗꯒꯤ ꯑꯦꯛ ꯇꯧꯕꯗꯒꯁꯦ ꯌꯥꯝꯅ ꯏꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯐꯤꯜ ꯑꯃ ꯐꯥꯎꯕꯗꯣ ꯍꯣꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯐꯤꯜ ꯐꯥꯎꯗ꯭ꯔꯒꯗꯤ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡꯗꯣ ꯀꯩꯁꯨ ꯑꯗꯨꯝ ꯐꯦꯛ ꯑꯗꯨꯝ ꯃꯥꯟꯅꯦꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗꯨꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯐꯤꯜ ꯇꯧꯔꯒ ꯇꯧꯕ ꯉꯥꯛꯇꯅꯤꯅ ꯁꯤꯃꯗꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯨꯝ shootingꯒꯨꯝꯕ ꯇꯧꯔꯤꯉꯩꯗ ꯍꯥꯏꯗꯤ ꯀꯞꯄꯒꯤ ꯁꯤꯟꯒꯨꯝꯕ ꯇꯧꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯄꯤꯗꯣ ꯈꯛꯇꯪꯈꯛ ꯇꯥꯔꯛꯄꯗꯣ ꯅꯠꯇꯦꯗꯅꯀꯣ ꯀꯞꯄꯗ ꯃꯌꯥꯝ ꯄꯥꯝꯃꯤꯁꯦ ꯅꯦꯆꯔ ꯇꯥꯕꯗꯨꯅꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯀꯛꯄꯗ ꯃꯤꯅꯤꯠ ꯌꯥꯝ ꯀꯨꯏꯅꯗꯤ ꯅꯠꯇ꯭ꯔꯦ ꯍꯦꯛ ꯁꯨꯇꯤꯡꯒꯤ ꯀꯩꯅꯣꯗꯤ ꯂꯥꯎꯈ꯭ꯔꯕ ꯍꯥꯏꯗꯤ ꯂꯣꯏꯈ꯭ꯔꯕ ꯅꯝꯕꯗꯤ ꯑꯗꯨꯒ ꯀꯞꯄꯗꯤ ꯍꯥꯏꯗꯤ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯀꯞꯄꯁꯦ ꯐꯠ ꯂꯥꯎ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯣꯛꯄꯁꯨ ꯉꯝꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯀꯦꯟ ꯍꯥꯏꯗꯤ ꯃꯤꯅꯤꯠ 4-5ꯒꯗꯤ ꯂꯩꯕꯒꯗꯤ ꯌꯥꯎꯈꯔꯦ ꯀꯞꯄꯣ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕ ꯇꯥꯏꯃꯤꯡꯒ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯠꯁꯤꯅ ꯄꯨꯏꯌꯦꯕ ꯍꯥꯏꯗꯤ ꯃꯨꯠꯁꯤꯅ ꯀꯞꯄꯨ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯀꯞꯄꯁꯦ ꯉꯝꯗꯕꯤꯅꯦꯕ ꯑꯗꯨꯝ ꯁꯨꯝ ꯀꯨꯞꯄꯛꯄꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯐꯤꯜ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯃ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯆꯟꯈꯤꯕ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃꯗꯤ ꯏꯁꯩ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯈꯤꯕꯁꯦ ꯑꯩ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯅꯅꯦꯕ ꯑꯗ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯌꯨꯅꯦ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯗꯥꯏꯂꯣꯛꯁꯦ ꯑꯌꯥꯝꯕꯗꯅꯦ ꯄꯥꯝꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯄꯤꯔꯛꯏꯕ ꯃꯌꯥꯝꯗꯣ ꯍꯣꯏ ꯑꯗꯨꯗ ꯈꯤꯇꯪ ꯂꯩꯗꯅ ꯑꯃ ꯍꯦꯟꯅ ꯄꯥꯝꯕ ꯑꯃ ꯂꯩꯗꯅ ꯍꯦꯟꯅ ꯄꯥꯝꯕꯁꯦ ꯀꯔꯝꯕꯅꯣ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕ ꯍꯥꯏꯁꯦ ꯍꯩꯅꯕ ꯗꯥꯏꯂꯣꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯗꯥꯏꯂꯣꯛꯁꯤꯁꯨ ꯑꯃꯨꯛ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯈꯪꯉꯣꯏꯗꯣꯏꯁꯤꯅ ꯑꯃꯨꯛ ꯏꯁꯄꯣꯠ ꯃꯐꯝꯗ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯁꯀ꯭ꯔꯤꯞꯇꯣ ꯑꯩꯈꯣꯏꯗ ꯄꯤꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯅ ꯁꯀ꯭ꯔꯤꯞꯁꯦ ꯕꯥꯏ ꯍꯥꯔꯠ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯣꯟ ꯗ ꯁ꯭ꯄꯣꯠꯇ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯋꯥꯍꯩ ꯁꯤ ꯍꯥꯏꯌꯨ ꯁꯤ ꯍꯥꯏꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯣꯏꯕ ꯇꯧꯔꯛꯄꯅꯤꯅꯅꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯈꯪꯍꯧꯗ꯭ꯔꯦꯗꯅ
ꯑꯗꯨꯗꯤ ꯆꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨ ꯗꯥꯏꯂꯣꯛꯁꯤ ꯅꯤꯡꯁꯤꯡꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯍꯣꯏ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯕꯅꯣꯁꯦ ꯉꯥꯛꯇꯪꯁꯤꯗ ꯈꯟꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯈꯪꯉꯛꯄꯁꯨ ꯌꯥꯏ ꯍꯦꯇꯔꯁꯀꯨꯝꯕ ꯊꯣꯛꯂꯛꯄꯁꯦ ꯀꯃꯥꯏꯅ ꯏꯒꯅꯣꯔ ꯇꯧꯒꯦꯕ ꯏꯒꯅꯣꯔ ꯇꯧꯕꯁꯦ ꯀꯩꯁꯨ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯦꯟꯅ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤꯁꯨ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯍꯦꯇꯔꯁ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩ ꯂꯥꯏꯛꯁ ꯉꯥꯛꯇ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯗꯅꯀꯣ ꯍꯥꯏꯗꯤ ꯀꯩꯝ ꯍꯣꯠꯅꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯗꯨꯝ ꯂꯩꯊꯣꯛ ꯌꯥꯔꯦꯕ ꯑꯩ ꯊꯣꯛꯄ ꯑꯃ ꯑꯗꯨꯅ ꯚꯣꯠꯇꯁꯨ ꯉꯥꯏꯔꯦ ꯑꯩ ꯌꯥꯕ ꯃꯤ ꯉꯥꯛ ꯂꯩꯔꯒꯗꯤ ꯑꯩ ꯑꯟꯀꯟꯇꯦꯁꯇ ꯀꯥꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯦꯇꯔꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯇꯥꯝꯅꯦ ꯃꯣꯏ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯀꯟꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯁꯤ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯩ ꯁꯤꯗ ꯁꯣꯏ ꯃꯥꯜꯂꯦ ꯑꯗꯨ ꯈꯪꯗꯣꯏꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯀꯣꯝꯄꯤꯇꯤꯁꯟꯒꯤ ꯖꯨꯛꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯂꯥꯏꯟꯁꯤꯗ ꯑꯩꯅ ꯃꯥꯟꯅꯕ ꯍꯦꯟꯅ ꯄꯛꯆꯅꯕ ꯍꯦꯟꯅ ꯐꯖꯅꯕꯗꯣ ꯍꯣꯠꯅꯖꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯃꯦꯟꯇꯣ ꯑꯃꯨꯛ ꯄꯤꯔꯛꯇ ꯇꯥꯔꯒꯗꯤ ꯈꯪꯉꯔꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗ ꯁꯣꯏꯔꯤꯅꯣ ꯈꯣꯠꯂꯤꯅꯣꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯐꯤꯂꯝꯁꯤꯗꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯄꯥꯝꯅ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯑꯗꯨꯝ ꯄꯥꯝꯃꯛꯄ꯭ꯔꯥ ꯑꯗꯨꯒ ꯀꯣꯂꯦꯖ ꯍꯥꯏꯕꯗꯤ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝ ꯄꯥꯝꯃꯤꯔꯥ ꯁꯨꯝ ꯂꯩꯗꯅ ꯑꯍꯟ ꯍꯥꯏꯕꯗꯤ ꯏꯟꯈꯠꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯁꯨꯝ ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯁꯨꯝ ꯄꯥꯝꯃꯤꯔꯥ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯃꯛꯄꯗꯤ ꯅꯠꯇꯦꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯑꯦꯝ ꯃꯌꯥꯝ ꯂꯩꯔꯦꯗꯅ ꯑꯩꯗꯤ ꯗꯣꯛꯇꯔ ꯑꯣꯏꯅꯤ ꯑꯩꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅꯤ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯅꯤꯅ ꯃꯌꯥꯝ ꯇꯧꯅꯔꯛꯏꯗꯅꯀꯣ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯅꯤ ꯑꯗꯥ ꯑꯣꯏꯅꯤ ꯇꯧꯔꯛꯑꯦ ꯑꯗꯣ ꯀꯣꯟꯅ ꯑꯩꯁꯨ ꯐꯤꯜꯝꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯈꯪꯍꯧꯗꯅ ꯆꯪꯉꯛꯑꯦꯕ ꯍꯥꯏꯗꯤ ꯏꯁꯥꯅ ꯆꯪꯉꯒꯦ ꯍꯥꯏꯔꯒ ꯆꯪꯉꯛꯄꯁꯨ ꯅꯠꯇꯕ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯝ ꯑꯩ ꯏꯁꯥꯁꯨ ꯁꯨꯈꯪ ꯈꯪꯗꯅ ꯍꯥꯏꯇꯥꯔꯦ ꯈꯪꯗꯅ ꯍꯥꯏꯕꯗꯤ ꯆꯪꯉꯒꯦ ꯈꯜꯂꯒ ꯆꯪꯈꯤꯕ ꯅꯠꯇꯕ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯆꯪꯁꯤꯟꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯐꯖꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀ꯭ꯂꯥꯁ ꯑꯩꯅ 8 ꯀꯥꯕ ꯑꯗꯥꯏꯗ ꯑꯩ ꯆꯪꯕ ꯍꯧꯔꯦ ꯐꯤꯜꯝꯒꯤ ꯂꯥꯏꯟꯗ ꯑꯗꯨꯒ ꯑꯩ ꯁꯨꯇꯤꯡ ꯀꯩꯀꯥ ꯍꯧꯔꯦ ꯑꯗꯨꯗꯨꯒ ꯑꯩ ꯑꯃꯨꯛ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯦꯞꯊꯣꯛꯑꯦ ꯆꯍꯤ 2 ꯂꯦꯞꯄꯦ ꯑꯩ 10 ꯊꯥꯔꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯑꯗꯨꯝ ꯂꯣꯏ ꯂꯦꯞꯈ꯭ꯔꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯥꯏꯊꯣꯛꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯕꯣꯔꯗꯤꯡꯗꯁꯨ ꯂꯩꯔꯛꯑꯦꯕ 10 ꯊꯥꯕꯁꯦ ꯑꯗꯨꯒ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯒꯤ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ 11 ꯀꯥꯕ ꯃꯇꯨꯡ 12 ꯀꯥꯔꯝꯗꯥꯏ 11 ꯂꯣꯏꯔꯛꯄ 12 ꯀꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯀꯤ ꯇꯁ ꯀꯝꯗꯧꯏꯗꯣ ꯑꯩꯅ 11 ꯂꯣꯏꯔꯛꯄ 12 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯝꯈꯤꯕ ꯐꯤꯜꯝꯅꯦꯕ 11 12ꯇ ꯅꯝꯈꯤꯕ ꯑꯗꯨꯗꯤ ꯌꯥꯝ ꯑꯍꯟ ꯃꯥꯟꯕ ꯋꯥꯅꯦ ꯌꯥꯝ ꯑꯍꯟ ꯃꯥꯜꯂꯦ ꯑꯗꯣ 10ꯁꯦ 2015 16ꯗ ꯊꯥꯗꯣꯏꯔா 14ꯗ ꯊꯥꯗꯣꯏꯔா 14ꯗ ꯊꯥꯕ ꯑꯩ 14ꯗ ꯊꯥꯕꯀꯣ 13 14ꯗ ꯊꯥꯕ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯃꯌꯥꯝ ꯊꯝꯃꯦꯅ ꯍꯥꯏꯗ ꯑꯦꯖꯦ ꯀꯩ ꯊꯝꯃꯒꯦꯕ ꯁꯨꯝ ꯑꯉꯥꯡꯒꯤ ꯋꯥꯈꯜꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯗꯣꯛꯇꯔꯁꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯤꯗꯅ ꯈꯤꯇꯪ ꯃꯁా ꯅꯥꯟꯕ ꯎꯔꯒ ꯑꯩꯗꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯖꯩ ꯑꯃꯨꯛ ꯍꯥꯏꯕꯣ ꯑꯗꯒꯤ ꯈꯤꯇꯪ ꯄꯨꯂꯤꯁꯀꯨꯝꯕꯈꯤꯇꯪ ꯃꯁꯥ ꯅꯥꯟꯕ ꯑꯃ ꯑꯩꯗꯤ ꯄꯨꯂꯤꯁ ꯑꯣꯏꯕ ꯄꯥꯝꯃꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯗ ꯇꯁꯦꯡꯅ ꯑꯩ ꯁꯤꯃ ꯑꯣꯏꯔꯅꯤ ꯍꯥꯏꯔꯒ ꯂꯩꯔꯛꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯡ ꯍꯥꯏꯁꯤꯀꯣ ꯃꯥꯅ uruba ꯑꯗꯨ ꯈꯇꯪ ꯈꯛꯅꯤ ꯖꯣꯀꯔ ꯌꯦꯡꯉꯁꯨ ꯖꯣꯀꯔꯗ ꯌꯥꯎꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯃ ꯄꯥꯝꯃꯦ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯗꯨꯝ ꯆꯠꯄꯤꯔꯒꯦꯅ ꯈꯜꯂꯤꯔꯕ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯔꯒꯤ ꯂꯥꯏꯟꯁꯤꯗꯤ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯂꯥꯏꯟꯁꯤꯗꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯠꯇꯥꯝꯅꯦ ꯑꯩ ꯆꯪꯒꯠꯂꯨꯔꯃꯤꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯗꯤ ꯃꯅꯤꯡ ꯍꯟꯕ ꯍꯥꯏꯗꯨꯗꯤ ꯃꯤ ꯑꯣꯏꯗ꯭ꯔꯦꯗꯅꯀꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯃ ꯀꯩꯀꯥꯅꯣꯗ ꯂꯥꯛꯀꯥꯟꯗ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯊꯦꯡꯅꯁꯦ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇ ꯐꯠ ꯆꯠꯂꯦꯕ ꯑꯗꯨꯝ ꯅꯛꯅꯔꯕꯅꯤꯅ ꯅꯛꯅꯔꯕꯅꯤꯅ ꯑꯗꯨꯝ ꯐꯠ ꯆꯠꯂꯦꯕ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯅꯦꯕ ꯑꯩꯈꯣই ꯑꯩꯒꯤ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯅ ꯆꯦꯅꯤꯀꯤꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯍꯥꯏꯔꯛꯄꯒꯤꯀꯣ ꯍꯣꯏ ꯑꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯅꯤꯅ ꯚꯣꯏꯁꯁꯦꯀꯣ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕ ꯑꯣ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯒꯗꯣꯏ ꯅꯠꯇ꯭ꯔꯕ ꯌꯥꯏ ꯀꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯚꯣꯏꯁꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏꯁꯅꯣ ꯑꯩꯁꯨ ꯋꯤꯁ ꯑꯝꯇ ꯌꯥꯕ꯭ꯔꯣ
ꯍꯣꯏ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯃꯤꯌꯣ ꯑꯩꯗꯤ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯃꯃꯤꯡꯗꯤ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯀꯩꯅꯣ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ IMRB ꯂꯩꯕꯅꯦꯕ ꯍꯥ IMRB ꯂꯩꯕꯅꯦ IMRB ꯉꯥꯏꯈꯣꯀꯣ ꯑꯩ ꯁꯔꯆ ꯇꯧꯒꯦ ꯌꯦꯡꯒꯦ ꯍꯥꯏꯕ ꯌꯦꯡꯕꯤꯌꯨ RB ꯀꯣ IMRB ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗ ꯊꯥꯒꯠꯈꯤꯗꯣꯏꯅꯦ ꯁꯤ ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯦ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯕ ꯍꯥꯏꯁꯦ ꯌꯦꯡꯈ꯭ꯔꯦ ꯑꯃ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤꯗꯣ ꯃꯃꯥꯗ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯕꯒꯤꯅ ꯑꯗꯨꯒꯤꯗꯣ ꯌꯦꯡꯈ꯭ꯔꯦ ꯑꯩ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯗꯤ ꯀꯅꯥꯝ ꯌꯦꯡꯗꯣꯏꯅꯦ ꯑꯩꯁꯨ ꯏꯀꯥꯏꯖꯕꯅ ꯀꯩꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯃꯤꯅꯤꯠ 3 ꯀꯛꯊꯠꯄꯅꯦꯕ ꯑꯃꯨꯛ ꯑꯗꯨ ꯃꯤꯅꯤꯠ 3 ꯀꯛꯇ꯭ꯔꯤꯐꯥꯎ ꯑꯩ ꯌꯨꯝꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯄꯥꯏꯔ ꯆꯠꯈꯤꯗꯅ ꯋꯥꯒ꯭ꯔꯖꯥꯠꯅꯤ ꯑꯗꯨꯏ ꯇꯥꯏꯃꯤꯡꯗꯨꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯊꯦꯡꯅꯕꯁꯨ ꯑꯣꯏꯗꯦ ꯔꯦꯈꯥ ꯅꯣꯏꯗ ꯂꯥꯛꯄ ꯀꯥꯟꯗ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯁꯨꯝ ꯍꯥꯏꯍꯟꯅꯤꯡꯕ ꯍꯪꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯣ ꯑꯗꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯪꯕꯤꯔꯝꯃꯣ ꯑꯗꯨꯝ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ